이제 그러면 뭐 원래 는 싹 잡아가 샤이 그러면 싹 자야. 샤이가 잠 잡대. 뭐 원래 보고 난 잠 되고 안 잠아 좀 내일 싹 슬로래. Hello, welcome guys. Ma'am ngasi di ko. Aigi je thang bada lingsin bisna ai itai mo dini ko. Sina abele ma'am na tatana mukbang to biro ngasi di pok mukbang to jora ko. Ngasi video si di cheng itai maga abe ko mukbang to holage. Ngasi video se kay mo so ki lan ki kya yar ko so ma'am na chana na ni khalang ngak pira mo aduga ai itai magi ko. Chine na ma lai bani ba. Chine si tapi blog ai na lai bani ko. Adu tapi blog si aigi video sing na kan thokalam ge aduga aigi description so ai link hapsaram ge ma'am na abega ai da support tawbiu gumna aigi itai masiso support tawbiduna mayamna amutangdi nusibiu aduga ngasigi mukbang sidi ko challenge on tawdini ko adi itai maga abega tawdini aduga to mayam ko angam mami do abega itai mangamne lupa lisingam basi itai malawba abena ngamne kanuna abena lawba lupa lisingam si may ada thamlage mayam ado Ma'am, video hong tor siya abe ka ngasi challenge ne ado abe ko lupa lisingam ne na gan tao ai ji gan tao ma'am video hong tor ko Hi ma'am, ma'am na po mukbang tawbiro do nga sidi ise tabiga aiga oina po mukbang tawrage ado ma'am video sinam ki bada soi kilan ki ba adi ma'am na nungai ro deba mo oiraga so ma'am na ngakpira mo ado ma'am na tawbiro hai ba ma'am tat na comment da haibira ko duni ko po mukbang ado nga sidi ma'am goban po mukbang do laijare ado nga sidi challenge to tawrage ko iche ga aiga challenge ne po mukbang do challenge oina tawrage Sige channel tabi blog hana ama leibane aduda so mayam na akhoi nusibibagumna icheji so support tawbiramo adudi mayam video se hongna ba tawrase challenge ga mane thodi bukan di pulle to separate am tham separate ama maya hapet khang mai mongda sak sai jam ro jam ni Thế kìa. Ma'am nisina ma'am ngasi video sidi ma'am sum ma'am ginungai na ba pen na ba tawjarak pa ne ma'am dungai ro da borga so ma'am ngapira mo ai di sak si kuina sai ba na de ba don mina sai da na yole no hả Chị hỏi mà Cái thì biết á Mình biết á Phải cái xung vậy Xin phải tàu đó 굉장히 너무 짭짤 잘 사드립니다 ngasi 굉장히 거의 이제기 잘 husband tàu của đây ai thùng mà kìa một sạc lên vậy đi
ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯞ ꯃꯣꯔꯣꯛ ꯆꯥꯔꯦ. ꯆꯥꯗꯕꯅꯤꯅ ꯃꯥꯗꯤ ꯑꯩ ꯆꯞ ꯆꯥꯔꯦ. ꯑꯁꯤꯕꯨꯗ ꯃꯉꯣꯟꯗ ꯁꯥꯔꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯔꯤꯁꯦ ꯃꯉꯣꯟꯗ ꯁꯥꯔꯝꯗꯣꯏꯅꯦ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ. ꯁꯤꯡꯖꯨ ꯄꯨꯛ ꯊꯜꯂꯛꯂꯦꯕ. ꯍꯥꯎꯋꯦ ꯏꯁꯤꯡꯁꯦ hào em. ꯃꯨꯛꯕꯥꯡꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣ ꯑꯗꯨꯗ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯇꯣꯏꯅ ꯇꯧꯕꯁꯤꯅꯦ ꯏꯁꯥꯁꯦ ꯆꯥꯎꯈꯠꯈꯤꯅꯦ ꯄꯥꯈꯠꯂꯦꯗ. ꯆꯥꯎꯈꯠꯈꯤꯗꯦꯅ ꯄꯥꯈꯠꯂꯦꯕ ꯃꯤꯅ ꯆꯥꯎꯕ ꯑꯣꯏꯗꯤ ꯐꯕ ꯃꯤ ꯄꯤꯛꯄꯅꯤꯅ ꯗꯔꯝ ꯑꯃꯈꯛ ꯃꯥꯡꯈꯤꯗ꯭ꯔꯤꯕ. ꯊꯥꯎ ꯊꯨꯝ ꯇꯣꯏꯅ ꯆꯥꯕꯗꯨꯗꯤ ꯃꯥꯅ ꯈꯪꯗꯦ. lưỡi thủa umoka tauba nime emotion last pala tu je sadra tu satu ꯃꯌꯥꯝꯀꯣ ꯆꯤꯛꯀꯟꯒꯨꯝꯕꯅ ꯃꯌꯥꯝ ꯆꯥꯕ ꯉꯝꯕꯅꯦꯕ ꯄꯣꯛꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯦ ꯑꯗꯨꯝ ꯌꯥꯝ ꯆꯥ ngam de je ai sarap ka nga yaw na may klase ngầm đấy mình sẽ gì đâu ako dala ya tao bata wai ngầm bay wan mà đi ra bên son sao tập ra ra bra ra bata pa nate ra ba ngầm da ai na tận tận lo khat pa
ꯑꯗꯨ ꯑꯩꯒ ꯃꯥꯟꯅꯩꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯁꯨ ꯌꯥꯗꯦ ꯍꯣꯏ ꯅꯨꯄꯥꯁꯨ ꯆꯥꯗꯕꯕꯨꯗꯤ ꯌꯥꯗꯦꯕ ꯑꯗꯨꯁꯨ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯅꯨꯄꯥ ꯊꯕꯛ ꯁꯨꯖ ꯋꯥꯅꯦ ꯃꯣꯏꯗꯤ ꯃꯥꯅ ꯂꯝꯊꯣꯛ ꯁꯨꯕ ꯍꯥꯏꯁꯦ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯔꯝꯃꯗꯣꯏꯅꯦꯕ ꯅꯨꯄꯤ ꯑꯗꯣ ꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯡꯂꯤ ꯆꯥꯛꯁꯤꯅ ꯂꯣꯏꯔꯅꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯀꯗꯥꯏ ꯊꯣꯛꯑ ꯀꯩ ꯆꯥꯎꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯆꯦꯜꯂꯤꯅꯤ ꯉꯝꯗ꯭ꯔꯦꯕꯣ ꯁꯤꯕꯨ ꯉꯝꯃꯛꯇꯕꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯉꯝꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯊꯟꯈ꯭ꯔꯦ ꯖꯔ ꯆꯜꯂꯛꯇꯦꯗ ꯁꯤꯡꯖꯨꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯏꯟꯖꯥꯡꯁꯨ ꯆꯝꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯃꯁꯂꯥ ꯅꯨꯡꯁꯥ ꯃꯌꯥꯝ ꯌꯥꯝꯕꯗꯣ ꯑꯣꯏꯗꯦꯕ ꯏꯆꯦꯁꯤ ꯀꯔꯝꯕꯅ ꯃꯧ ꯑꯣꯏꯔꯤꯉꯩꯗ ꯍꯦꯟꯅ ꯆꯥꯛ ꯆꯥꯕꯒ ꯂꯩꯁꯥꯔꯤꯉꯩꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯥꯛ ꯆꯥꯏꯌꯦ ꯂꯩꯁꯥꯔꯤꯉꯩꯗ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯇꯦ ꯃꯧ ꯑꯣꯏꯔꯐꯥꯎ ꯐꯅꯌꯥꯝ ꯆꯥꯔꯝꯗꯦꯕꯀꯣ ꯑꯉꯥꯡ ꯆꯥꯕ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯑꯁ ꯂꯣꯏꯔꯦ ꯑꯗꯨꯅꯦꯕ ꯈꯦꯠꯅꯕꯁꯦ ꯆꯥꯛꯀꯁꯦ ꯄꯨꯡꯂꯥꯝ ꯂꯥꯝꯗꯣꯏꯅꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛ ꯆꯥꯒ꯭ꯔꯗꯤ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩ ꯍꯥꯏꯕ ꯍꯣꯏ ꯏꯁꯥꯅ ꯐꯤꯒꯔ ꯁꯦꯝꯖꯕꯩꯁꯨ ꯅꯠꯇꯕꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯔ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝ ꯂꯩꯔꯦ ꯂꯩꯁꯥꯕꯤꯅꯤꯅ ꯑꯗꯩꯗꯤ ꯆꯥꯛꯁꯨ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯅꯠꯇꯦꯗꯣ ꯏꯃꯥ ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯨꯅ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯌꯥꯝ ꯃꯧ ꯍꯥꯏꯁꯤ ꯃꯧ ꯃꯈꯜ ꯃꯧ ꯃꯁꯥꯅ ꯁꯨꯝ ꯈꯪꯒꯗꯕ ꯄꯣꯠꯅꯦꯕ ꯃꯧꯒꯤ ꯊꯕꯛꯇꯤ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯑꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗꯕꯅꯤꯅ ꯆꯥꯈꯤꯕꯒ ꯇꯨꯝꯕ ꯍꯥꯜꯂꯦ ꯑꯗꯣ ꯇꯨꯝ ꯍꯧꯕꯗꯩ ꯇꯧꯔꯛꯄꯗꯅ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯇꯧꯗꯣꯔꯤꯃꯤ ꯇꯨꯝꯃꯝꯗꯥꯏꯐꯥꯎꯗꯤ ꯄꯣꯊꯥꯕ ꯅꯠꯇꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯩ ꯃꯁꯤꯡ ꯊꯥꯕꯤꯗꯕꯁꯨ ꯃꯧ ꯐꯠꯇꯦ ꯍꯥꯏꯕꯤꯕꯁꯨ ꯃꯧ ꯂꯣꯏꯔꯦ ꯁꯤꯡꯖꯨꯗꯩ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯁꯤꯡꯁꯨ ꯂꯣꯏ ꯂꯣꯏꯈꯔꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯦꯅ ꯉꯝꯈ꯭ꯔꯦ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯃꯧꯅꯦꯕ ꯑꯩꯁꯨ ꯃꯧꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯧ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦꯀꯣ ꯆꯍꯤꯁꯦ ꯀꯥꯟꯅꯗꯦ ꯊꯨꯅ ꯍꯟꯅꯨꯏ ꯍꯥꯏꯕ ꯌꯨꯝ ꯄꯥꯟꯕꯉꯟꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯦꯟ ꯄꯦꯟꯅ ꯂꯩꯁꯥꯔꯒ ꯂꯩꯁꯥꯒꯣ ꯑꯩꯈꯣꯏ ꯐꯪꯉꯃꯤꯅ ꯈꯪꯉꯦꯕ ꯌꯨꯝꯗ ꯂꯩꯔꯝꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯅꯤ ꯆꯥꯅꯤꯡꯕ ꯆꯥꯔꯗꯅ ꯍꯥꯏꯗꯤ ꯃꯧ ꯑꯣꯏꯔꯒ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯆꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯈꯦꯠꯅꯕꯗꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯌꯨꯝꯗꯗꯤ ꯆꯥꯔꯒ ꯏꯃꯥ ꯉꯁꯤꯗꯤ ꯀꯨꯂꯤꯞ ꯐꯦꯡꯉꯔꯣꯏ ꯏꯁꯥ ꯉꯝꯗꯦ ꯐꯃꯨꯡꯗ ꯍꯤꯞꯄꯨꯔꯒꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯤꯞ ꯌꯥꯏ ꯍꯥꯏꯕ ꯃꯥꯏ ꯆꯥꯛ ꯂꯧꯁꯜꯂꯦ ꯃꯌꯥꯝ ꯂꯧꯁꯜꯂꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯈꯦꯠꯁꯨ ꯌꯥꯝ ꯈꯦꯠꯅꯩ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯒ ꯃꯧ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯒ ꯏꯆꯦꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯦꯕ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯃꯧ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧ ꯌꯥꯏꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯀꯨꯁꯤꯗꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯕ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯣꯏꯔꯁꯨ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗ ꯍꯤꯞꯄ ꯂꯩ ꯌꯥꯏ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯧ ꯑꯣꯏꯔꯗꯤ ꯑꯁ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯃ ꯇꯧ ꯉꯝꯗ ꯑꯗꯨꯅ ꯑꯩ ꯈꯟꯈꯤꯗꯃꯣ ꯍꯥꯏꯕ ꯀꯞꯄꯒꯕꯨ ꯂꯦꯜꯂ ꯌꯥꯎꯈ꯭ꯔꯕꯅꯦ ꯀꯞꯄꯒ ꯂꯦꯟꯕꯕꯨ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯁ ꯏꯁꯥꯁꯨ ꯉꯝꯗꯕꯁꯤꯗ ꯍꯣꯠꯅꯕꯤꯅꯕꯗꯤ ꯂꯩꯇꯕ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯕ ꯅꯨꯄꯥꯅꯕꯨꯗꯤ ꯄꯥꯡꯕꯕꯨꯗꯤ ꯄꯥꯡꯉꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯄꯥꯡꯕꯗꯣ ꯍꯥꯏ ꯋꯥꯅꯤ ꯅꯨꯄꯥꯅ ꯃꯄꯥꯟ ꯊꯣꯛꯑ ꯀꯣꯟ ꯐꯦꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯩ ꯃꯤꯔꯣꯜ ꯂꯩꯕ ꯃꯤꯗꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯡꯒꯤꯅꯦꯕ ꯏꯆꯦ ꯍꯥꯏꯁꯤꯀꯣ ꯃꯤꯔꯣꯜ ꯂꯩꯕ ꯏꯆꯦ ꯏꯆꯜ ꯂꯩꯕꯁꯤꯡꯅꯕꯨꯗꯤ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯁꯨꯝ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯩꯅꯦꯕ ꯑꯩꯈꯣꯏꯒꯤꯅ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯛꯏꯁꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤꯀꯣ ꯏꯇꯩꯃꯅ ꯉꯝꯂꯦ ꯑꯗꯣ ꯑꯩ ꯑꯕꯦ ꯌꯥꯗ꯭ꯔꯦ ꯑꯕꯦ ꯄꯨꯔꯥ ꯐꯦꯜ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯦꯡꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯒ ꯏꯇꯩꯃꯒ ꯑꯕꯦꯒ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄ ꯆꯝꯅ ꯁꯦꯝꯖꯔꯛꯄꯅꯤ
ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤꯉꯩ ꯑꯇꯩꯃꯒꯤ ꯆꯦꯅꯦꯜ ꯑꯃ ꯑꯩ ꯉꯥꯏ ꯃꯃꯥꯡꯁꯨ ꯍꯥꯞꯆꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯃ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤ ꯂꯨꯄꯥ 1,000 ꯑꯃ ꯏꯇꯩꯃ ꯄꯨꯔꯃꯤꯅ ꯑꯩ ꯏꯁꯨꯗꯤꯅꯦ ꯂꯣꯏꯁꯜꯂꯁꯦ ꯕꯥꯏ ꯕꯥꯏ Bye.